Subnagi $87 khaktani adu khaktani mahakna masing thiduna nakal lamadagi nakal lamada mathang hanjin ahumlakum boiramgani thangdok thangjin inthok injin tawribado sanga mana masing chana thangnaba leinaba hanjin pai mahaki $1.87 to hayengdi Christmas ni upai leitraba mikupto phamung aduda maidu nonthaduna pirangsinga do khama ngamdana sinthari Della do kaplibadu tapna nemthare aduga yumduda asum yengluri mahakna leiriba bharagi yumse hapta da $8 ne aduga yumdugi makhada yamna pikpa chithigi envelope adu thungdaboi tawgadaba chithi box amasu khille aduga thongdugi hek nakanda thare Mr. James Dellingham Young haina mapung phana thongi nakanda mingdo tharingai mahaki kusumanse hapta amada $30 oirame adubu haujiti mahaki kusumanse hapta amada $20 khak oiraba matam asidadi mahaki thariba mamingse yamna sangbadawna amadi yamna maru oibadawna khale haujiti mamingse Mr. James D. Young khaktamak thapam thoktra adubu Mr. James Dellingham na mahaki bharagi kasida hek changlakibadagi amuka henna yamna tension khre mahaki nupina thamoi da chena konsinjaduna nungsina Jim haina kawe nahakna ngasai thengnagrabaduni Jim haina nungsina kauribase Della nane Della do kappa toklaga mahaki awaba maithong do lotsinabo honare amadi lepkhattuna thongnawromda yamna tanna yengthokre amuk khaluri hayengsa Christmas numene Jimgi gift amadi soidana pinanabagi wakaldune adubu makutta supnagi $1.87 khaktamak leire tha amarom se haukrabane asigumba leitabagi amadi khudol amatang piningbagi wakalona se khalingaida hapta amagi kusumal $20 haibase kari mata kanaba nate asumna konadana haukiba ngaktane Jimgi damak pigadoriba Khudolpot se mangonda haujik leiriba sumnagi $87 khaksina singadoribane Jimgi damak fajaba yam nungsiba potsak ama pinanabagi damak khanbasina mahaki mathawne asumna khanbasina mahaki nungaijabane khwaidagi fajaba natraga maduga hek nangnaba potsak yamna mamal leiba Jimgi damak ni haibada matik chaba ikai khumnaba yaba potsak khanghaudana thongnawromda yenglambadagi mamai leselage aduga mingsen adugi mamangda lepe mamit anidu iranglangi fajai adubu maithongdudi machu taiphet tare sakpham ole thuna mahaki masamdo punkhatlambadagi thadai makhutna tapna nanthai mapung phana sangliba samdo tingthokhalle ningdu yongna musin muna ningthijaraba samdo thadai James Dellingham Young na mahaki ni haibada chawthok chaba potsak ani khaglai madudi ahanbada mahaki sanagi gari adune mahaki gari ase mapana matam amada siramba gari ne aduga yamna kuirabagi mamangda mapadu pokpa mapugi khudangda siramba gari ne aduga ani subada Dellagi musin muba ningdu yoba phasaba samlang adune karigumba maharani ama mahaki kaduga hek thangnana natraga yum thangnana leiramlaba mahak unaba tattana maharani adugi mamangda mahaki masamdo chamthokpa tumthokpa amadi kanghanwa tawduna soidana lenaramgani Dellana khangi madudi maharani amagi sana lik laitengi polamsing Khudolpot kayadagi mahaki masamsina henna phajai aduga ningthau amana makhoigi yumdumaktada punna leiminaba oiramlaba mahaki mamal yamba pot chai lan thumsing adu kalak ubagi mahut Jimna ningthau adu hek thengnabaga mahaki ghari aduda yengani Jimna khangi madudi ningthau amata mahaki ghari sigumba yamna mamal yamba potsak amata leiram loi haibase aduga Dellagi fajaraba masamase kamdongna saithagani ngangleinaba machugi isingna awangba jingthaktagi langtrik langna tarakpaduga pangkhakne mahaki masamse thadorokpada makhu yawe amadi fajaba phi ama setpadu mangai masamdo thuna yangna kariguma ma khangning ningsinglakpagum kokthakta punkhalle aduga makhutuna masam sabundo paiduna punkhatnaba honaribadu mikup amatang khanglep lepe amadi mamitagi pirang chadum ama ani fajakraba maithongduda nanghauraroi matagum chentarage thainagi mahaki ariba tupi adumasu upsille tarau kuphet kaphet ayengmana ubada hekta nungsiba pokhaliba mahaki fajaraba misna niduga loinana thuna yangna thongalomda thore aduga lambi achaubaromda parap khonglei thuna challe mahangna chatpa hek lepliba mafam adugi nakanda signboard amada asumna thare Mistress Saffroni hair articles of all kinds building adugi anishuba mathonda Della do parap chenkhalle aduga lepe Soul mapi holibado tapna phathanaba honai Della na kawe Mistress Saffroni masa chawi kuchu yamna ngawe mangonda yengthorai nang aigi samse leibiba yagadra Della na hange ai samso adumak lei Saffroni na hai nahaki tupido lautho ai amukta yenge ngangleinaba ising saibigi matawgum phajaba masamdo zwai thadare Mistress Saffroni na hai $20 masamdo pulap paikhale aduga thangatuna yenge samdugi arumbado phare aingonda thuna piro Della na hai
ꯊꯪꯅꯕ ꯄꯨꯡ ꯑꯅꯤꯗꯣ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ ꯄꯥꯏꯔꯒ ꯆꯠꯈꯤꯕꯒꯨꯝꯃꯦ ꯃꯍꯥꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯑꯃꯗ ꯃꯊꯪ ꯖꯤꯝꯒꯤ ꯈꯨꯗꯣꯜ ꯊꯤꯕ ꯍꯧꯔꯛꯑꯦ ꯑꯔꯣꯏꯕꯗ ꯐꯪꯂꯦ ꯃꯁꯦ ꯁꯣꯏꯗꯅ ꯖꯤꯝꯒꯤꯗꯃꯛꯇ ꯁꯥꯔꯝꯕ ꯑꯣꯏꯒꯅꯤ ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯃꯁꯤꯒ ꯃꯥꯟꯅꯅ ꯐꯖꯕ ꯃꯊꯝ ꯑꯣꯏꯅ ꯈꯣꯏꯗꯥꯕ ꯑꯇꯩ ꯗꯨꯀꯥꯟ ꯑꯃꯠꯇꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯍꯔ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯂꯝꯗꯕ ꯗꯨꯀꯥꯟꯁꯨ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯃꯗꯣ ꯘꯔꯤꯒꯤ ꯁꯅꯥꯒꯤ ꯃꯔꯤꯅꯤ ꯒꯣꯜ ꯋꯥꯠꯆ ꯆꯦꯟ ꯑꯁꯦ ꯚꯦꯂꯨ ꯋꯥꯡꯉꯤ ꯑꯁꯦꯡꯕ ꯄꯤꯌꯣꯔ ꯃꯦꯇꯔꯤꯌꯦꯜꯅ ꯁꯥꯕꯅꯦ ꯃꯔꯝꯗꯤ ꯃꯁꯦ ꯌꯥꯝꯅ ꯆꯝꯃꯦ ꯑꯔꯪ ꯑꯔꯥꯛ ꯐꯩꯖꯤꯟꯕꯤ ꯌꯦꯛꯁꯤꯟꯕꯤ ꯁ꯭ꯇꯥꯏꯜ ꯌꯥꯎꯗꯦ ꯅꯍꯥꯛꯅ ꯈꯪꯂꯤꯕꯗꯨꯅꯤ ꯃꯃꯜ ꯌꯥꯝꯕ ꯚꯦꯂꯨ ꯂꯩꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯏꯆꯝ ꯆꯝꯒꯅꯤ ꯃꯤꯠ ꯊꯛꯍꯟꯕ ꯌꯥꯎꯗꯦ ꯑꯀꯤ ꯑꯃꯧ ꯌꯥꯎꯗꯦ ꯘꯔꯤ ꯑꯃꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯔꯤꯗꯨꯅꯤ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯠꯁꯦ ꯎꯕꯒ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯁꯦ ꯖꯤꯝꯒꯤꯗꯃꯛꯇ ꯁꯥꯔꯛꯂꯕ ꯃꯍꯥꯛꯀꯤ ꯘꯔꯤꯗꯨꯒꯤ ꯃꯔꯤꯅꯤ ꯃꯁꯦ ꯃꯍꯥꯛꯀ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯌꯥꯝ ꯐꯖꯕ ꯃꯃꯜ ꯂꯩꯕ ꯖꯤꯝ ꯑꯃꯁꯨꯡ ꯆꯦꯟ ꯑꯅꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯐꯖꯩ ꯑꯃꯗꯤ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯦ ꯃꯍꯥꯛꯅ ꯆꯦꯟ ꯑꯁꯤꯒꯤꯗꯃꯛꯇ $21 ꯄꯤꯗꯨꯅ ꯂꯩꯔꯦ ꯍꯦꯛ ꯄꯩꯁꯥ ꯊꯤꯕ ꯂꯣꯏꯕꯒ ꯄꯣꯠꯇꯣ ꯄꯥꯏꯗꯨꯅ ꯑꯃꯗꯤ 87 ꯁꯦꯟꯁꯇꯨꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯄꯔꯞ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯑꯦ ꯘꯔꯤꯁꯤꯒꯤ ꯃꯔꯤꯒ ꯂꯣꯏꯅꯅ ꯖꯤꯝꯅ ꯍꯧꯖꯤꯛꯇꯤ ꯘꯔꯤꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛ ꯌꯦꯡꯅꯤꯡꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯃꯇꯝ ꯌꯦꯡꯖꯕ ꯌꯥꯔꯒꯅꯤ ꯈꯪꯂꯒꯅꯤ ꯘꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯐꯖꯔꯕꯅꯣ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯑꯁꯨꯛ ꯐꯖꯕ ꯃꯔꯤ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛ ꯐꯥꯎꯕ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯘꯔꯤꯁꯦ ꯃꯇꯝ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯆꯦꯟ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯘꯔꯤ ꯈꯛꯇꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯕ ꯃꯇꯝꯗ ꯌꯦꯡꯕ ꯑꯗꯨꯃꯛ ꯌꯥꯎꯋꯦ ꯗꯦꯂꯥꯅ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯗꯨꯒ ꯋꯥꯈꯜ ꯇꯧꯋꯦ ꯃꯍꯥꯛꯅ ꯃꯤꯀꯨꯞꯁꯤꯗ ꯈꯜꯂꯛꯑꯦ ꯑꯩꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯔꯨꯔꯤꯕ ꯑꯁꯣꯏꯕꯗꯣ ꯀꯨꯞꯁꯤꯟꯅꯕ ꯎꯍꯟꯗꯅꯕ ꯍꯣꯠꯅꯩ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯊꯃꯣꯏ ꯆꯥꯎꯕ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯈꯤꯕꯗ ꯄꯨꯟꯁꯤꯒꯤ ꯀꯣꯛꯄ ꯌꯥꯔꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯁꯣꯏꯗꯅ ꯇꯥꯍꯧꯒꯅꯤ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯗꯥꯛꯐꯝꯁꯦ ꯀꯨꯞꯁꯤꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯃꯔꯨꯞꯁꯤꯡ ꯃꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯃꯤꯅꯤꯠ 90 ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯣꯛꯁꯦ ꯈꯤꯇꯪ ꯐꯔꯛꯄꯗꯧꯅ ꯇꯧꯋꯦ ꯃꯍꯥꯛꯀꯤ ꯇꯦꯜꯂꯕ ꯃꯁꯝꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯂꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯉꯥꯏꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯦ ꯀꯔꯤꯒꯨꯝꯕ ꯖꯤꯝꯅ ꯑꯩꯁꯦ ꯍꯥꯠꯈꯤꯗ꯭ꯔꯕ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯌꯦꯡꯗ꯭ꯔꯤꯉꯩ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯑꯩꯁꯦ ꯄꯩꯁꯥꯒꯤꯗꯃꯛ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯁꯨꯡ ꯏꯁꯩ ꯁꯛꯄꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯩ ꯀꯩꯗꯧꯒꯅꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯝꯂꯤꯕ $1.87 ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯄꯨꯡ 7 ꯇꯥꯔꯦ ꯖꯤꯝꯒꯤꯗꯃꯛ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯂꯦꯟ ꯁꯦꯝꯕ ꯂꯣꯏꯔꯦ ꯀꯩꯗꯧꯅꯨꯡꯗ ꯖꯤꯝ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯃꯇꯝꯁꯦ ꯊꯦꯡꯈꯤꯕ ꯌꯥꯎꯗꯦ ꯗꯦꯂꯥꯅ ꯘꯔꯤꯒꯤ ꯆꯦꯟ ꯑꯗꯣ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯖꯤꯝꯅ ꯍꯦꯛ ꯆꯪꯂꯛꯄ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯦ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯖꯤꯝꯒꯤ ꯈꯣꯡꯎꯞ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯑꯃꯗꯤ ꯃꯤꯀꯨꯞ ꯈꯔ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯃꯛꯁꯤꯜꯂꯦ ꯃꯍꯥꯛꯅ ꯇꯣꯏꯅ ꯂꯥꯏꯗ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯈꯨꯔꯨꯝꯖꯩ ꯍꯥꯏꯖꯩ ꯃꯗꯨꯗꯤ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝꯅ ꯂꯨꯁꯤꯜꯍꯟꯕꯤꯒꯅꯨꯀꯣ ꯍꯥꯏꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯍꯦ ꯏꯁꯣꯔ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯑꯩꯁꯦ ꯐꯖꯩ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯍꯟꯕꯤꯌꯨꯀꯣ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯑꯦ ꯑꯃꯗꯤ ꯖꯤꯝ ꯆꯪꯂꯛꯑꯦ ꯃꯍꯥꯛ ꯌꯥꯝ ꯆꯣꯛꯊꯅ ꯎꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗꯣ ꯃꯍꯧꯁꯥꯒꯨꯝ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯕꯁꯨ ꯎꯗꯦ ꯂꯥꯏꯕꯛ ꯊꯤꯔꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯁꯨꯝꯗꯒꯤ ꯆꯍꯤ 22 ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯑꯃꯗꯤ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯆꯥꯎꯔꯕ ꯗꯥꯏꯇ ꯂꯧꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯀꯣꯠ ꯑꯃ ꯂꯩꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯑꯃꯗꯤ ꯇꯏꯡ ꯂꯥꯎꯔꯕ ꯃꯈꯨꯠ ꯑꯗꯣ ꯎꯞꯁꯤꯟꯅꯕ ꯃꯣꯖꯥꯁꯨ ꯂꯩꯇꯦ ꯖꯤꯝꯗꯣ ꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯆꯞ ꯂꯦꯞꯄꯦ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯁꯥꯗꯥꯟꯕ ꯁꯍꯤꯡ ꯆꯥꯕ ꯂꯝꯍꯨꯏꯅ ꯍꯔꯥꯎꯒꯗꯕ ꯎꯆꯦꯛ ꯑꯃ ꯃꯃꯥꯡꯗ ꯇꯣꯡꯕ ꯎꯔꯒ ꯂꯨꯝꯗꯨꯅ ꯐꯥꯅꯕ ꯇꯨꯃꯤꯟꯅ ꯂꯩꯕꯒꯨꯝ ꯋꯥ ꯃꯆꯦꯠ ꯑꯃ ꯉꯥꯡꯗꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯗꯦꯂꯥꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯉꯛꯆꯥꯅꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯗꯦꯂꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯣꯡꯗꯣꯛꯂꯦ ꯃꯤꯀꯨꯞ ꯑꯗꯣ ꯗꯦꯂꯥ ꯑꯀꯤꯕ ꯐꯥꯎꯔꯛꯑꯦ ꯃꯗꯣ ꯁꯥꯎꯕꯁꯨ ꯅꯠꯇꯦ ꯑꯉꯛꯄꯁꯨ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯅꯠꯇꯦ ꯃꯗꯨꯗꯤ ꯗꯦꯂꯥꯅ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯗꯕ ꯐꯤꯚꯝꯗꯣ ꯑꯣꯏꯔꯗ꯭ꯔꯤ ꯃꯍꯥꯛꯅ ꯁꯣꯝꯗꯒꯤ ꯉꯛꯆꯥꯅꯅ ꯌꯦꯡꯂꯤꯕ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯅꯤꯡꯕ ꯃꯥꯟꯕ ꯃꯥꯏꯊꯣꯡꯗꯨ ꯈꯛꯇꯅꯤ ꯗꯦꯂꯥꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ ꯖꯤꯝ ꯅꯨꯡꯁꯤꯕ ꯈꯥꯝꯕ ꯌꯥꯗꯅ ꯃꯤꯠꯐꯝ ꯑꯅꯤꯗꯣ ꯄꯤꯔꯥꯡꯅ ꯄꯤꯔꯣꯏꯅꯔꯒꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯌꯦꯡꯒꯅꯣ ꯑꯩꯒꯤ ꯁꯝꯁꯦ ꯀꯛꯊꯠꯂꯕꯅꯦ ꯑꯗꯨꯒ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯦ ꯑꯩ ꯍꯌꯦꯡꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯈꯨꯗꯣꯜ ꯑꯃꯠꯇ ꯄꯤꯗꯅ ꯆꯍꯤ ꯆꯨꯞꯄ ꯂꯦꯟꯕ ꯉꯝꯃꯣꯏꯌꯦ ꯑꯩꯒꯤ ꯁꯝꯁꯦ ꯑꯃꯨꯛ ꯁꯥꯡꯖꯔꯛꯀꯅꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯣ ꯈꯟꯒꯗ꯭ꯔꯣ ꯅꯪꯕꯣ ꯑꯩꯒꯤ ꯁꯝꯁꯦ ꯌꯥꯝ ꯊꯨꯅ ꯁꯥꯡꯕꯅꯦ ꯍꯌꯦꯡꯁꯦ ꯈ꯭ꯔꯤꯁꯃꯥꯁꯅꯦ ꯖꯤꯝ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯈ꯭ꯔꯤꯁꯃꯥꯁ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯅꯪ ꯑꯇꯩ ꯇꯣꯛꯈꯣ ꯅꯪꯗꯤ ꯈꯪꯖꯔꯝꯈꯤꯔꯣꯏꯅꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯈꯨꯗꯣꯜ ꯑꯃ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯦ ꯅꯪ ꯁꯝ ꯀꯛꯊꯠꯂꯕ꯭ꯔꯣ ꯇꯞꯅ ꯖꯤꯝꯅ ꯍꯪꯂꯛꯑꯦ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯁꯝ ꯀꯛꯊꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯕꯒꯨꯝ ꯇꯧꯔꯕꯁꯨ ꯃꯗꯨꯒꯤꯗꯃꯛꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯦ ꯀꯛꯊꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯣꯟꯈ꯭ꯔꯕꯅꯦ ꯗꯦꯂꯥꯅ ꯈꯨꯝꯃꯦ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯁꯤ ꯄꯥꯝꯗ꯭ꯔꯕ꯭ꯔꯣ ꯑꯩꯅꯦ ꯖꯤꯝ ꯁꯝꯁꯦ ꯀꯛꯈ꯭ꯔꯕꯁꯨ ꯁꯝꯁꯦ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯍꯥꯛ ꯑꯗꯨꯝ ꯑꯣꯏꯔꯤꯕꯁꯤꯗꯤ ꯖꯤꯝꯅ ꯀꯥꯒꯤ ꯑꯀꯣꯏꯕꯗꯣ ꯇꯞꯅ ꯌꯦꯡꯂꯛꯑꯦ ꯅꯪ ꯁꯝ ꯀꯛꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯃꯍꯥꯛꯅ ꯍꯥꯏ ꯅꯪ ꯁꯝꯗꯣ ꯌꯦꯡꯂꯨꯔꯅꯨ ꯗꯦꯂꯥꯅ ꯍꯥꯏ ꯃꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯦ
ꯑꯩꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯗꯨ ꯌꯣꯟꯊꯣꯛꯈ꯭ꯔꯕꯅꯦ ꯁꯤꯗ ꯂꯩꯔꯔꯣꯏꯌꯦ ꯉꯁꯤꯁꯦ ꯈ꯭ꯔꯤꯁꯃꯥꯁ ꯃꯃꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯐꯠꯇꯅ ꯈꯟꯒꯅꯨ ꯃꯗꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯌꯣꯟꯈꯤꯕꯅꯦ ꯑꯩꯒꯤ ꯁꯝꯗꯣ ꯑꯃꯃꯝꯇ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯡ ꯊꯤꯕ ꯉꯝꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯤꯃꯗꯤ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯃꯁꯤꯡ ꯊꯤꯕ ꯉꯝꯃꯣꯏꯌꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯥꯛꯁꯦ ꯆꯥꯊꯣꯛꯂꯁꯤꯕ ꯖꯤꯝꯒꯤ ꯃꯈꯨꯠ ꯑꯅꯤꯗꯣ ꯗꯦꯂꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯂꯛꯑꯦ ꯑꯗꯨꯒ ꯀꯣꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯍꯥꯏꯒꯗꯧꯔꯦ ꯍꯥꯏꯕ ꯗꯦꯂꯥ ꯈꯪꯉꯦ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤꯁꯤꯗꯒꯤ ꯅꯥꯊꯩꯔꯛꯁꯦ ꯑꯃꯨꯛꯇ ꯑꯩꯈꯣꯏ ꯈꯟꯁꯦ ꯍꯞꯇꯥ ꯑꯃꯗ $9 ꯈꯛ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ $1 ꯃꯤꯂꯤꯌꯟ ꯑꯅꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯈꯦꯠꯅꯔꯝꯒꯅꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯉꯝꯕꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯀꯅꯥꯒꯨꯝꯕꯅ ꯅꯪꯉꯣꯟꯗ ꯄꯤꯕ ꯉꯝꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯗꯣ ꯁꯣꯏꯗꯅ ꯂꯥꯟꯒꯅꯤ ꯖꯤꯖꯁ ꯈ꯭ꯔꯤꯁꯅ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯤꯡꯕ ꯅꯨꯄꯥ ꯑꯍꯨꯝꯅ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝꯗꯨꯗ ꯖꯤꯖꯁꯀꯤꯗꯃꯛ ꯄꯨꯔꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯅꯠꯇꯦ ꯃꯐꯝꯁꯤꯗ ꯄꯜꯂꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯜꯄꯣꯠ ꯑꯁꯦ ꯑꯩꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤꯒꯤ ꯑꯥꯊ꯭ꯔ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯤꯕꯁꯤꯡꯅ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ ꯂꯤꯠꯂꯤꯕ ꯑꯁꯥꯡꯕ ꯀꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯖꯤꯝ ꯆꯦ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯄꯣꯠꯁꯛ ꯑꯃ ꯂꯪꯕꯣꯏ ꯂꯥꯛꯄꯣꯏ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯃꯦ ꯗꯦꯂꯥ ꯑꯩꯅ ꯀꯔꯤ ꯈꯜꯂꯤ ꯑꯩꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯪꯕꯤꯕ ꯄꯥꯝꯃꯤꯅꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯦ ꯅꯪꯅ ꯅꯪꯒꯤ ꯁꯝꯗꯣ ꯀꯛꯊꯠꯇꯅ ꯊꯝꯂꯝꯕꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯍꯟꯊꯒꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯅꯪꯒꯤꯗꯃꯛ ꯈꯜꯂꯒ ꯂꯩꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯁꯦ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯚꯥꯞ ꯇꯥꯒꯅꯤ ꯑꯩꯅ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯁꯦ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯗ ꯀꯔꯤ ꯈꯟꯈꯤꯕꯒꯦ ꯀꯔꯤ ꯐꯥꯎꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯇꯕꯣꯞ ꯇꯕꯣꯞ ꯉꯧꯔꯣꯛ ꯉꯧꯕ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯨꯔꯛꯂꯤꯕ ꯆꯦ ꯑꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯑꯦ ꯑꯃꯁꯨꯡ ꯍꯔꯥꯎꯕꯒꯤ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯨꯅ ꯃꯤꯀꯨꯞꯇꯨ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯨꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗ ꯑꯃꯨꯛ ꯄꯤꯔꯥꯡꯇꯅ ꯃꯍꯨꯠ ꯁꯤꯟꯈꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯗꯒꯤ ꯁꯤꯟꯊꯔꯛꯈꯤꯕ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯅ ꯐꯖꯔꯕ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯣ ꯄꯨꯡꯊꯟ ꯊꯟꯈꯤꯕꯅꯤ ꯇꯥꯔꯒ ꯂꯩꯔꯤꯕ ꯁꯝꯕꯨꯜꯗ ꯊꯦꯠꯅꯕ ꯂꯩꯇꯦꯡꯒꯤ ꯃꯃꯜ ꯌꯥꯝꯕ ꯅꯨꯡ ꯀꯌꯥ ꯊꯤꯜꯂꯤꯕ ꯐꯖꯔꯕ ꯁꯝꯐꯥꯕꯤ ꯗꯦꯂꯥꯅ ꯅꯣꯡꯃ ꯁꯅꯥ ꯂꯤꯛꯐꯥꯡ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯈꯤꯕ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕꯗꯣ ꯐꯖꯕ ꯁꯝꯐꯥꯕꯤ ꯐꯖꯕ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯥꯞꯆꯤꯜꯂꯕ ꯗꯦꯂꯥꯒꯤ ꯈꯨ ꯌꯧꯕ ꯐꯖꯔꯕ ꯁꯝꯂꯥꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯔꯕ ꯁꯝꯐꯥꯕꯤ ꯑꯗꯨꯅꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯁꯝꯐꯥꯕꯤ ꯑꯁꯤꯒꯤ ꯃꯃꯜꯁꯦ ꯃꯍꯥꯛꯀ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯦ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯅꯣꯡꯃꯗꯤ ꯃꯁꯤꯒꯤ ꯃꯄꯨꯁꯦ ꯃꯍꯥꯛꯅ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯗꯤ ꯇꯧꯔꯨꯗꯕ ꯐꯖꯕꯒꯤ ꯄꯥꯝꯖꯔꯨꯕꯒꯤ ꯆꯨꯝꯅ ꯌꯦꯡꯂꯨꯕ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯁꯝꯐꯥꯕꯤ ꯑꯁꯤꯒꯤ ꯃꯄꯨꯁꯦ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯣꯏꯕ ꯉꯝꯖꯔꯦ ꯇꯧꯕꯇꯕꯨ ꯁꯝꯐꯥꯕꯤ ꯑꯁꯤꯅ ꯐꯥꯒꯗꯧꯔꯤꯕ ꯐꯖꯔꯕ ꯁꯝꯂꯥꯡꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯇꯧꯏꯒꯨꯝꯕꯁꯨꯡ ꯁꯝꯐꯥꯕꯤ ꯑꯗꯣ ꯄꯥꯏꯁꯤꯜꯂꯦ ꯑꯃꯗꯤ ꯊꯃꯣꯏꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯦ ꯄꯦꯟꯅ ꯌꯦꯡꯖꯕ ꯐꯥꯎꯕꯗꯤ ꯐꯪꯖꯔꯦ ꯑꯃꯗꯤ ꯁꯤꯈꯛ ꯍꯥꯏꯔꯦ ꯖꯤꯝ ꯑꯩꯒꯤ ꯁꯝꯁꯦ ꯊꯨꯅ ꯁꯥꯡꯕꯅꯤꯅꯦ ꯑꯃꯁꯨꯡ ꯊꯃꯣꯏꯗꯤ ꯃꯩ ꯍꯧꯔꯦ ꯆꯥꯛꯂꯦ ꯂꯦꯞꯄ ꯂꯩꯇꯅ ꯁꯝꯗꯣ ꯀꯛꯇꯨꯅ ꯌꯣꯟꯊꯣꯛꯂꯨꯔꯤꯕ ꯀꯜꯂꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯣ ꯇꯛꯁꯤ ꯁꯣꯜꯂꯦ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯦ ꯈꯥꯡꯉꯝꯗ꯭ꯔꯕ ꯃꯩꯆꯥꯛ ꯑꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯄꯤꯔꯥꯡꯁꯤꯡ ꯑꯗꯨꯕꯨꯗꯤ ꯊꯤꯡꯕ ꯉꯝꯂꯨꯗ꯭ꯔꯤ ꯖꯤꯝꯒꯤ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯈꯨꯠ ꯑꯗꯣ ꯇꯞꯅ ꯄꯥꯏꯁꯤꯜꯂꯨꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯔꯛꯄ ꯁꯅꯥ ꯃꯆꯨꯒꯤ ꯘꯔꯤꯒꯤ ꯃꯔꯤ ꯑꯗꯣ ꯖꯤꯝꯒꯤ ꯈꯨꯗꯥꯡꯗꯨꯗ ꯅꯛꯅ ꯄꯨꯁꯤꯜꯂꯦ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯕ ꯀꯌꯥꯗ ꯆꯨꯅꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯖꯤꯝ ꯐꯖꯗ꯭ꯔꯥ ꯅꯪꯒꯤ ꯈꯨꯗꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯕꯗ ꯍꯦꯟꯅ ꯂꯪꯕꯒꯨꯝ ꯈꯜꯂꯦ ꯃꯔꯤ ꯑꯁꯦ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯍꯜꯂꯦ ꯐꯖꯗ꯭ꯔꯅꯤ ꯖꯤꯝ ꯌꯦꯡꯉꯨ ꯑꯃꯨꯛꯇ ꯑꯩꯅ ꯕꯖꯥꯔꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛ ꯆꯪꯗꯨꯅ ꯅꯪꯒꯤꯗꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯒꯗꯕ ꯊꯤꯔꯨꯔꯤꯕꯅꯦ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯃꯇꯝ ꯈꯪꯅꯤꯡꯂꯛꯄꯗ ꯆꯥꯃꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯕ ꯉꯝꯂꯒꯅꯤ ꯅꯪꯒꯤ ꯃꯜꯂꯕ ꯘꯔꯤꯗꯨꯒꯤ ꯃꯔꯤꯗꯣ ꯃꯤꯅ ꯎꯈꯤꯅꯤ ꯈꯟꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯂꯔꯣꯏ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯅꯪꯒꯤ ꯘꯔꯤꯗꯣ ꯑꯩ ꯌꯦꯡꯅꯤꯡꯕꯅ ꯈꯧꯔꯥꯡꯂꯕꯅꯦ ꯃꯔꯤ ꯑꯁꯤꯒ ꯘꯔꯤ ꯑꯗꯨꯒ ꯀꯌꯥꯝ ꯆꯨꯅꯒꯅꯤ ꯀꯌꯥꯃꯨꯛ ꯐꯖꯒꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯕꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯕꯅꯦ ꯖꯤꯝ ꯐꯝꯊꯔꯛꯑꯦ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯑꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯨꯔꯦ ꯖꯤꯝꯅ ꯍꯥꯏꯔꯛꯑꯦ ꯗꯦꯜ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯈꯨꯗꯣꯜꯁꯤꯡꯁꯦ ꯃꯤꯀꯨꯞ ꯈꯔꯗꯪ ꯈꯜꯂꯔꯣꯏꯁꯦ ꯃꯈꯣꯏꯁꯦ ꯂꯥꯞꯅ ꯉꯥꯏꯍꯥꯛ ꯊꯝꯈꯤꯁꯦ ꯃꯈꯣꯏꯁꯦ ꯏꯕꯥꯅꯤꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯍꯦꯟꯅ ꯐꯖꯔꯕ ꯉꯥꯛꯇꯅꯦ ꯑꯩꯅ ꯘꯔꯤꯗꯣ ꯌꯣꯟꯊꯣꯛꯂꯨꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯁꯝꯐꯥꯕꯤ ꯑꯁꯦ ꯂꯩꯔꯛꯂꯤꯕꯅꯦ ꯑꯗꯣ ꯇꯣꯛꯂꯁꯦ ꯏꯕꯥꯅꯤ ꯆꯥꯛꯂꯦꯟ ꯑꯁꯦ ꯆꯥꯅꯕ ꯇꯧꯔꯁꯦ ꯃꯖꯥꯏ ꯅꯍꯥꯛꯅ ꯈꯪꯂꯤꯕꯗꯨꯅꯤ ꯌꯥꯝꯅ ꯁꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯐꯪꯅ ꯍꯩꯁꯤꯡꯕ ꯑꯆꯨꯝ ꯑꯔꯥꯟ ꯅꯤꯡꯊꯤꯅ ꯈꯪꯕ ꯃꯈꯣꯏꯗꯣ ꯖꯤꯖꯁ ꯈ꯭ꯔꯤꯁꯅ ꯄꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥꯒꯤꯗꯃꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯔꯛꯈꯤꯕ ꯌꯥꯝꯅ ꯐꯖꯕ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜꯄꯣꯠ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯑꯏꯕꯅ ꯂꯤꯔꯤꯕ ꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯅꯤꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯐꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯂꯕ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯃꯛꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯜ ꯌꯥꯝꯅ ꯈꯟꯖꯕ ꯂꯨꯅ ꯊꯝꯖꯕ ꯄꯣꯠꯁꯛꯁꯤꯡ ꯌꯣꯟꯊꯣꯛꯇꯨꯅ ꯑꯃꯅ ꯑꯃꯒꯤ ꯈꯨꯗꯣꯜꯄꯣꯠ ꯂꯩꯈꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯆꯥꯎꯈꯠꯂꯕ ꯄꯩꯁꯥ ꯄꯥꯏꯕ ꯌꯥꯝꯅ ꯍꯩ ꯁꯤꯡꯅꯔꯕ ꯖꯥꯠ ꯖꯥꯠ ꯉꯝꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯏꯕꯅ ꯍꯥꯏꯅꯤꯡꯂꯤ ꯃꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯈꯨꯗꯣꯜꯄꯣꯠ ꯒꯤꯐ ꯍꯥꯏꯗꯅ ꯄꯤꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯃꯜ ꯋꯥꯡꯕ ꯈꯨꯗꯣꯜꯄꯣꯠ ꯑꯁꯦ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯗꯣꯜ ꯑꯅꯤꯁꯤꯅꯤ ꯍꯥꯏꯕꯅꯤ
ꯃꯈꯣꯏꯁꯦ ꯃꯖꯥꯏꯅꯦ ꯅꯍꯥꯛꯇꯤ ꯀꯔꯤ ꯈꯟꯕꯒꯦ ꯈꯨꯗꯣꯜꯄꯣꯠ ꯍꯥꯏꯕꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯒꯦ ꯃꯍꯥꯛ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯃꯔꯁꯤꯗꯤꯁ ꯊꯧꯕ ꯉꯝꯂꯤꯕ ꯅꯪꯅ ꯂꯩꯔꯤꯕ iPhone 15 ꯑꯗꯣ ꯈꯨꯗꯣꯜꯄꯣꯠ ꯀꯧꯕ ꯌꯥꯕ꯭ꯔꯥ ꯁꯥꯏꯀꯜ ꯑꯃ ꯐꯥꯎꯕ ꯇꯣꯡꯗꯨꯅ ꯊꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯍꯥꯛꯅ ꯁꯦꯝꯖꯕ ꯂꯩꯀꯣꯜꯗ ꯁꯥꯠꯄ ꯑꯊꯣꯟꯕ ꯑꯇꯔ ꯒꯨꯂꯥꯞ ꯑꯃ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕꯤꯗꯨꯗ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯗꯨꯗꯤ ꯈꯨꯗꯣꯜ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯒꯤꯐ ꯈꯨꯗꯣꯜ ꯃꯁꯦ ꯀꯅꯥꯒꯨꯝꯕꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯗꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕꯅ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯄꯨꯔꯛꯈꯤꯕ ꯈꯨꯗꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯂꯥꯠꯇꯨꯅ ꯊꯝꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯈꯨꯗꯣꯜ ꯑꯃꯗ ꯅꯨꯡꯁꯤꯅꯈꯤꯕ ꯄꯟꯊꯨꯡ ꯌꯧꯈꯤꯕ ꯑꯍꯥꯟꯕ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯨꯒ ꯈꯨꯗꯣꯜ ꯑꯃꯗ ꯀꯥꯏꯅꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯈꯨꯗꯣꯜ ꯄꯤꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯍꯥꯛꯅ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯄꯦꯜꯂꯅꯕ ꯈꯜꯂꯤꯕꯗꯨꯅ ꯍꯦꯛꯇ ꯆꯨꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯁꯤꯅ ꯑꯉꯝꯕ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯃ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕꯗꯣ ꯃꯗꯨꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯀꯅꯥꯒꯨꯝꯕꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯔꯤ ꯁꯨꯒꯔ ꯗꯦꯗꯤ ꯃꯌꯥꯝ ꯑꯃꯅ ꯊꯥꯛꯄ ꯂꯥꯡꯗ ꯊꯨꯒꯗꯕꯒꯤ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯉꯥ ꯃꯍꯥ ꯃꯌꯥꯝꯁꯤꯗ ꯊꯥꯗꯔꯤꯕ ꯄꯩꯁꯥꯅ ꯌꯣꯟꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯈꯨꯗꯣꯜ ꯍꯥꯏꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯉꯥꯏꯍꯥꯛꯀꯤ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯕꯒꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯤꯍꯧꯕꯒꯤ ꯊꯥꯗꯔꯛꯂꯤꯕ ꯁꯦꯟꯌꯥꯝ ꯃꯃꯜ ꯑꯇꯥꯡ ꯑꯇꯥꯡꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ ꯃꯗꯨꯗꯤ ꯈꯣꯏ ꯆꯣꯞꯂꯤꯕ ꯃꯍꯥꯛꯅ ꯉꯥ ꯑꯗꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯔꯤꯕ ꯉꯥꯗꯨꯅ ꯄꯥꯝꯖꯕ ꯃꯆꯤꯟꯖꯥꯛ ꯈꯣꯏꯆꯥꯛ ꯑꯗꯨꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ ꯈꯣꯏꯆꯥꯛ ꯍꯥꯏꯕꯁꯤꯒ ꯒꯤꯐ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯕꯁꯤꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯅꯍꯥꯛꯅ ꯆꯝꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯂꯥꯡꯂꯤꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯗꯨꯗ ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ ꯑꯗꯨꯒ ꯂꯧꯒꯗꯧꯔꯤꯕ ꯅꯍꯥꯛꯅꯁꯨ ꯀꯅꯥꯒꯨꯝꯕꯒꯤ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯑꯃꯠꯇ ꯃꯤꯔꯥꯏꯕ ꯇꯧꯕꯤꯔꯣꯏꯗꯧꯕꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯃꯃꯜ ꯂꯩꯇ꯭ꯔꯕꯁꯨ ꯅꯨꯡꯁꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯁꯤꯡꯗꯤ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯦ